अहनबदा मरुइबा पाउ पिजरे Manipur houzik oiriba phibam asiga mari lainana Union Home Minister Amit Shah na chair lauduna ngasi New Delhi da awangba thaki mifam ama pangthokre Juribamdagi Imphal tamna thorakpa potpuba truck sing lambi asigi tatbung laingang pokpi khulda kuki furup ki nupi sing na blockade tawbadagi Imphal yorakpa ngamdana Juribamda amuk hankre Juribam district ta ahen bus task force thazinduna mafam adugi tangdulaita ba amuk hanjilakna ba Manipur gi governor amasung chief minister da taksin na ba ngasi pham ki ba India block Manipur gi mifam na warep lawkre Tumgi miro na kanagada ba thabak tawram sing pangthoktuna kunai asi achumba lambi da puna ba honasi haina Wangoi Assembly constituency gi MLA Kraizam Loke na phongtorakle Amadi Manipur gi ngathok hengatnabagi matangda Editors Guild Manipur na sinduna media awareness on promoting modern fish farming in Manipur haina mingthonba workshop ama thangage Manda Island Resort pangthokre